ꯑꯩ ꯊꯣꯡꯅ ꯐꯒꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯀꯨꯝꯕꯒ ꯆꯥꯗꯦ ꯃꯪꯗ ꯀꯔꯤꯌꯣ ꯑꯗꯩꯗꯤ ꯈꯤꯔꯀꯤꯗꯒꯤꯒ ꯃꯤꯅꯒ ꯀꯩꯀꯩ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄ꯭ꯔꯦꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯁꯦꯡꯕꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯤꯌꯦ ꯍꯥꯏ ꯃꯌꯥꯝ ꯄꯥ ꯐꯃꯨꯡꯗ ꯃꯥ ꯀꯔꯤ ꯀꯔꯤ ꯆꯦ ꯆꯥꯡ ꯂꯨꯞꯄꯒꯤꯅꯦꯅ ꯆꯦ ꯆꯥꯡ ꯀꯔꯤ ꯀꯔꯤ ꯌꯦꯡꯉꯦꯕꯀꯣ ꯆꯦ ꯆꯥꯡ ꯀꯔꯤ ꯀꯔꯤ ꯌꯦꯡꯉꯤ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯒꯦꯕ ꯋꯥꯈꯜꯕꯨꯗꯤ ꯑꯁꯦꯡꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯥ ꯆꯠꯇꯣꯏꯁꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯑꯩ ꯂꯩꯍꯧꯕꯒ ꯉꯝꯃꯔꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ ꯑꯩꯁꯨ ꯄꯨꯔ ꯆꯠꯂꯣ ꯑꯩ ꯉꯝꯃꯣꯏꯅ ꯃꯥꯅ ꯇꯧꯁꯟꯅꯔ ꯌꯦꯡꯒꯦ ꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯁꯨꯗꯤ ꯌꯦꯡꯁꯦꯕꯀꯣ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯋꯥꯈꯜꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯣ ꯑꯩ ꯀꯞꯁꯟꯅꯔꯒꯦꯕ ꯃꯥꯏ ꯃꯃꯥꯡꯗ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯃꯤꯔꯝꯁꯤꯒꯗ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯂꯩꯍꯧꯗꯣꯏꯅꯣ ꯑꯩ ꯇ꯭ꯌꯨꯁꯟꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯑꯃꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯁꯟꯅꯒꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯀꯞꯅꯤꯡꯗꯦꯕ ꯚꯤꯗꯤꯑꯣ ꯇꯧꯔꯝꯃꯤꯅ ꯀꯞꯄꯨ ꯍꯥꯏꯗꯣ ꯌꯥꯔꯣꯏꯑꯕꯀꯣ ꯑꯗꯨꯅ ꯇꯤꯜꯍꯧ ꯈꯥꯏꯗꯣꯛꯑꯒꯦ ꯇꯤꯜꯍꯧ ꯅꯣꯏꯁꯟꯒꯦ ꯃꯄꯤ ꯇꯥꯍꯟꯒꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯡꯗ ꯀꯞꯁꯟꯅꯒꯦꯕ ꯑꯗꯣ ꯑꯩ ꯇꯨꯃꯤꯟꯅ ꯍꯧꯖꯤꯛ ꯆꯪꯉꯒ ꯀꯦꯃꯦꯔꯥꯁꯦ ꯁꯦꯠꯇꯤꯡ ꯇꯧꯔꯝꯃꯒꯦ ꯑꯍꯥꯟꯕꯗ ꯑꯩ ꯇꯤꯜꯍꯧ ꯀꯛꯑꯒ ꯀꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯃꯄꯥꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯨꯑꯣꯏꯗꯤ ꯀꯦꯃꯦꯔꯥꯁꯦ ꯁꯦꯠꯇꯤꯡ ꯇꯧꯈꯤꯗ꯭ꯔꯕꯅꯤꯀꯣ ꯏꯃꯨꯡ ꯆꯪꯉꯗꯤ ꯑꯩ ꯋꯥ ꯉꯥꯡꯖꯔꯔꯣꯏꯕ ꯑꯗꯒꯤ ꯑꯩ ꯇꯤꯜꯍꯧ ꯀꯧꯈꯤꯒꯦ ꯀꯥꯏ ꯀꯞꯇꯣꯏꯅꯣ ꯁꯤꯗꯤ ꯂꯣꯏꯁꯟꯅꯤꯡꯉꯦ ꯀꯞꯄꯣꯏꯗ ꯃꯥꯜꯂꯦꯀꯣ ꯊꯨꯞꯄꯦ ꯄ꯭ꯔꯦꯡ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯇꯤꯜꯍꯧ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯐꯖꯅ ꯊꯨꯞꯄꯦ ꯃꯤꯠꯁꯦ ꯉꯥꯡꯉꯕ ꯃꯤꯠꯁꯦ ꯈꯔ ꯑꯗꯣ ꯃꯥꯜꯂꯗ꯭ꯔꯥ ꯊꯥꯡꯃꯩꯁꯤꯡꯅ ꯁꯣꯏꯔꯗꯤ ꯀꯞꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤ ꯄꯤꯁꯦ ꯇꯥꯎ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ ꯁꯨꯝ ꯁꯥꯎꯔꯒꯦꯀꯣ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥꯁꯦ ꯁꯦꯠꯇꯤꯡ ꯇꯧꯔꯒꯦ Thôi, đâu nè. Vô đây. Đấy. Ôi, đâu đây nè. Kopi mani. Ôi, đâu đây nè. Ito din eh. Nghe. Riêng nghe nào. Kopi. Ôi. Đâu đây nè. Ay jatuh niya isal lay. Ay batal. Ay batay jangan ni dia kamay to ho na isal lay. Hello nghe. Anh là cái này. Anh là cái này. Nang jama rồi isal lay jangan ni dia kamay ho na isal lay. Ado nang mangni wa dai wa ni si kan daw ni nan. Jadi aku itu lagi tadi itu mau mau istilah kan itu udah kayak ini mau lagi ini mau lagi. Ado nang wa dai thì mình cái là gì là hay cái đâu vậy? Giang là cái gì? Anh ngừng đây không? Cấp cái gì cái gì? Anh ngồi đây tadi. Ayo jangan nanti juga ini nang nanti nang cakap dan jangan nanti juga ini berbaik tak boleh nak itu itu tu kamu tu lah jangan
Ada nang mamangara na haide ya no bika ya no bika ya. Bika ka lalo. Nudi hai pura na dei dal le ai unju school da chalo lo. Ai company mana sido re ai dal le. Ai company mana sido re ai maro ai khalla ai na ai unde haune na ai ngasi अजी का माइंड तो उन्होंने अगर इंगला हम तुम बगा जादे मंग का करियो ये की खिड़की तक गर्मी ने का के है रे तो आते दूर ए थोंग भगाए रे का माइंड तो दोनों बा थोंग बना भगाए रे का तो बजे इंगा मरो ए तले पीसी तो थोंग जहां तुम जखरा से है पुंगनी दाने पुंगनी दाने पुंगनी हां में सुरो लो ए कल्ले बड़े बा Kuning ni wari hindi ni, hindi kuning jaga mo ako mo kuning. Jani pumawang tayo daw, pumawang tayo na inis ko na isip ko yung Kaya ko lang natin jaga. ay jangan natin nga mo tuloy dala. Jaga lang ni, wala jaga lang ni. Upay ito ni, jaga lang. Upay ito ni. Karo ni. Ito ni, jaga lang. Jangan taruh jatah ni, nama. Ini nunggu, biji kan ni. Nak kau ini kita tu sudah. Oi ba? Ay na. Jaga dah boy ngayon na tarong niya inong mai kita dah kapan ini na. Nagkada ruwi ba? Oi! Ay nang kalau kita nungai kali. Camera रे ngani jong ai na tilau su jala bong na kapoy ade du ma na yung ne matom na kapning na kali rame yung eh ayo Mai mai phagi tu le mi je. phagi tau dadi na prank tau brai bu aseng bagi emotional roi ri ye do video se lotion bang amroi da mane khalu re ado video se sigida lotion jarage ma'am ayeng di apa sator bane aba